Ning tabiru kaipun okpu image TV na taram na oksabagal loyan na Rajesh Kumar na khunjari ngasigi maru pauda art stream the first tarakraba Satyajit na oza oiba second tarakrabi langlel chanuna civil servant amadi science stream the first tarakrabi malem nganbina doctor oiba pamli poultry management scientific rearing of pig and livestock insurance haiba hiramda training program pangthokre Gurkha Rifles lawthokkiba yaroi haibagi miyamgi khongjang changsinkhre loinana naha ahum hatkibabu yaningdaba phongdoktuna Pakistan na sasan tawba Kashmir da ngasi miyamna shutdown tawduna protest tawkre mapung pau lobirasi ngarang haidokkiba kosemna loba class 12 ke examination the arts stream gi Manipur pumbagi oina makok tarakraba thokchom Satyajit oza ama oiduna hogalakliba mahiroi kaya bu lamjeng lamtaktuna lamdam asibu mangjin thana pukhatpa pambagi mathakta civil service exam thaduna IS oiba pamhori Imphal iski manung chana leiba Kongpal Kongkham lekaidagi sangakpam da leiba EK Higher Secondary School da tamduna art stream da Manipur pumbagi makok oirakraba thokchom Satyajit ka akhanana unabada mahakna hai pilingaidagi hona larik khaktanatana sana khonaba isai nongwai pamjarakpa oirabasu asangba matamda larik pananaba honari Puwari obe wari kayana hena khoida zabaga loinana lamdam asigi furup singi chatna kanglon phija saksa sing khangningba ama oirai maitai furup ki oiba nat amadi culture ki oiba kaya su pamjabana khunung isai nasingba sakpa pamlaki maki makhata ba laik tambagi matangda mahang hai Common University entrance test quit thaduna Delhi University da history honors to pami loinana UPSC na loba civil service ke exam thaduna IS ama oiba ngamnanaba hotnaduna lamdam asigi chawkhat maikei gi lambi ama purakpa ngamnanaba hotna ningi phondoke mahakna hai hokiba bosemna loba class 10 gi SSLC exam da makra watpana position loba ngamkidabada pendaba ama oiki adu class 12 ke exam asidadi position yauna naba oza singa tanaduna hotnarakhi adumakpu makok oirakani haibadi thajarude laibakki oiba irang ama leirabasu madubu tungda thamlamduna tungi horakadoriba aikoina issue sing ase matau karna thinagadagi masigi damak lairikta mai onsindaba yade haibagi wakhalda school gi boarding la laiduna oza singa tanaduna lairik parakhi mahakna chawna mai palakpa asi mahaki apokpi masil manau imung manung kari lekai amadi mahakpu thak asi yonanaba sembirakhiba piklingaidagi tamlakkiba school sing amadi hojik mahakna tamliba EK Higher Secondary School gi oza singda credit piningi phonoki most importantly hai ta ne ai si gi oina di ai EK school gi koi faculty members have that loina koi sir founders secretary li horaga staff loina mak security bu yauna ona koi kai da kai soi ga da gen ai hing dil khakna sen birapa moi da loina presenting ai credit location ta du ai gi tung gi hojik ki oina ai je lagi bu 15 da gi hodoriba CUET exam entrance exam di thar matungda exam gi marks gi matung ni makha ta na kaigumba phangta ga di DU da try to win khala history honors cover Satyajit ke pokpa thokchom nobasan hai purapat laiba Jenims da grocery ki dukan phamduna imung ama punanaba hotnabada paisa yamna changlabasu nongmata maki amadi machimanau animaki larik tamnanaba tambana jingbada awat apal hendanaba honaduna lai Satyajit mai pakpa ngamlakpa asi mahakpu takpi tambirakhiba oza singda credit piningi oza singna mahaki macha asibu sembibada chobu thodang lawbirakhibani mahaki mai pakpa asida mapa ama oina chawthok chabaga loinana haini leitana nungai makha taba education gi damak mahakna pamba lambi da chatpa mapa ama oina tawpham thokpasing tawkhigani phondoki
थोक्तोम सत्यजित की अपोक्पी हौजिक हौजिक लेंगा की वेटरनरी डिपार्टमेंट एलडीसी ओइना थबक तौरिबी कराम रिनान हाई सत्यजितना पिकलिंगैदगी हौना महांगना अपाम्बा थबक तौरबसु मतम लेब खिबिकता महांगना तमलिबा लाइरिक खक्ता नत्तना पाबा याबा लाइरिकसिंग अमा हेक्ता पादुना लेबा थेंगनखी ममा अमा ओइना महांगना पामलिबा लाइन द चटपदा यंगचिंदुना अमदी सेनदुना लाकपखक नत्तना मतम लेब खिबिकता अफबा मिशक अमा ओइननबा वफम तत्तना थम्मी फोंडोखी मचिमनाव अनिगी मनुंगदा अहल ओइरिबा थोक्चुम सत्यजितना हंदकी एग्जाम असिदा सब्जेक्ट कुदिमक लेटर चतुना अपुनबा मार्क चामंगागी मनुंगदा मार्क चामरिगा हुंफुद्रा तरेट फंगदुना चादा मरिफुद्रा मंगा दशमिक मरी यौदुना माई पालखिबने क्वेश्चन लौबा ngarang lauthokkiba class 12 की परीक्षा की फलदा आर्ट स्ट्रीम की सेकंड तारक्रबी लेंगा की स्कूल अमसु ओइबा टीजी हायर सेकेंडरी स्कूल की माहिरोय सापम लांगलेन सनु सिविल सर्वेंट ओइदुना मियाम की सेवा तौनिंगबगी अपाम्बा फोंदोरकली सापम लिंगजेल सनु थवाल डिस्ट्रिक्ट की सापम मोमांग लेकाइदगी एस प्रेमा लेमा अमदी एस दोरेंद्र मैतै अनिगी मचानुपी अहुम नुपा अमगी मनुंगदा अहन्नी अखोगी पाउमिना ngasi लांगलेन की युमदा चत्तुना हक्थेंगना उनरुबदा महाकना हाय परीक्षा असिदा महाकना मणिपुर पुंबगी अनिसुबा तारकपा हराउबा फावी मसी स्कूल की ओजा सिंह कोचिंग ओजा सिंह अपोक्पा अपोक्पी अनेगी थौजाल अमदी सपोर्ट ननी माकी मखाताबा माही सोशियोलॉजी द ग्रेजुएशन तौरगा सिविल सर्वेंट अमा ओइनिंगबगी अपाम्बलै लमदम असिद थोकलिबा कालुप की इरांग असिना माकी माही तंबगी लंबीदा चाउना अकाइबा ओइखी मसी महरुई खुदिमकना थेंगनरिबनी असिगुम्बा इरांग असि अथुबदा लोचिनबना महिरोई खुनाइगी ओइनदी अफबा ओइगनी खंजै हाखि ana lawna bhona jai aduga school ka daba matam exam ya matam dadi yam abada dum 10 hour mathak dum like sipa jare graduation je sociology da wina tawar gena khanjai aduga MPSC ju tha gena khanjai महाके पोकपा एस दोरेंद्र मैतैना फोंदोरकपदा लेंगा की थबकसु तौहौदबना सेंथोक लंबीसु लेजदबना मसा सिंबु मही निथिना तमहननबा होटनबदा अवाबा कयादि मायोनकी अदु मसा सिंबु मही निथिना तमहनदबा यादि हायना वखलोंदा ngamjaba thakta honaduna lagli makhatana su hotnakhigani haina फोंदोरकी अपोक्प मपान पाउसे येनबा अमदी अपोक्पी ममाना होटल फमदुना हिंगनबो होनदुना लाकपा इमुंगदगी लाइसरम मालेम गानबिना सही असगी हाइदोखिबा कोसेमना लौबा क्लास 12 की एग्जाम दा फर्स्ट पोजीशन तारखरे तुंगी पुंसीदा डॉक्टर ओइबा पामी हारी लाइसरम मालेम गानबी कॉमर्स स्कूल चंगांगैदा तमलखी महाक खुराई सजोर लेकाई दगिनी महाक अपोक्पा लाइसरम रोमन पाउसे येनबगी थौतौरी अमदी अपोक्पी लाइसरम जुगरानी ना होटल फैमिली मचिमना अहुम की मनुंगदा मालेम गानबिना अहलनी माकी रोल नंबर 11995 नि अपुनवा मार्क चम्मा की मनुंगदा चामरिगा मरप्रोड्रा हुंदोय फंगदुना चही असगी ओइना क्वेश्चन लोब क्लास 12 के साइंस स्ट्रीम दा मकोक तारखिबनी पामिसिंगो मयुमदा उनबदा मालेम गानबिना हाई सिनमिगी इमुंग मनुंगदगी होरकपना अवाबा कयासु थेंगै अदुबु अवाबसिंग अपोक्पा अपोक्पिना खंगनदनबा होनदुना लाखि महाकी माइकेदगिसु मिथोय मेहनबा होनदुना लाखिबनी 12 एग्जाम असिदा पोजीशन यौरकनी हाइबगी थाजबदी लेखी अदु फर्स्ट पोजीशन तारकनी हाइबदी खलुदे पोजीशन द यौरकपा असिदा नुंगाइबा फावी लाइरिक पाबा मतमदा पुंग खाइदे पानिंगु मतमदा निंगथिना पाननबा होनै महाकना फर्स्ट पोजीशन तारकपा असिदा अपोक्पा अपोक्पी अमदी ताकपी तंबिरकपा मतेंग पांगलखिबसिंगदा क्रेडिट पिनिंगी ममानबी सिंह ट्यूशन कया तंबा उबदा तंबा फंगलरोइत्रा हाइबगी अकीबसु लेखी अदुबु ओजाना तागलकपसिंग युमदा नैनदुना अमदी चत्तबा यादबा कोचिंग अमखक चत्तुना होनरखी मागी तुंगदा डॉक्टर ओइदुना मियामगी सेवा तौगे खली तुंगी पुंसीदा माइपाकपा ओइननबा इशाना पांडम अमा थमदुना मपुंग फाननबा होनगदबनी हाइखी
Ridagina class 2 fauna case na kumbili yari yata. Ridagi 10 fauna, 9 course to Mexico. 11 job na commerce school sa Ado, ay sa medical line din siya kaya doctor. kay gino doktor khalis. Doctor say from childhood. Ako'y mayam na dumay sa especially sa batong na doctor or sa niya ng doctor say. Dum adagi hang na dum doctor sa dum oy ning doctor sa ang pang Malamngan bigi apokpa amadi apokpi na hay sinmi ama oina masasing buhot na rakpada awaba thenaki adu masana mai falaklaba matamda awaba kaya adu kawi lairi haiduna wakal hanthaba tawroidabani mama mapa singna karida soikhigadage haina yengsin bagaloina na hona hangadabani masasing bumi oina na hotna bada mama mapa singi achouba thaudang lei lamdam asida ingtappa pur asunu haiki Thawal district ki Chandra Khongdagi nunglengoi fekna hingnanabagi damakta lathengnariba anigi machanupi mutum Anjali Devi ngarang lauthokiba kosem lowa class 12 science ki exam da taran advance position da yaroppa khakta natana khungang adugi oina position lowa ahanba mahiroi oirakpada khungang asigi miyamna harau tayamba phongdokpa loinana mahakpu pukning thawatkhre Mutum Anjali Devi Chandrakhong Maning Lekai dagi Mutum Ongbi Nausa Devi amadi Mutum Arun Singh anigi masanupini mahak thawal okram da leiwa Vision Creative School of Science ki mahiroini Anjali gi Chandrakhong da leiba yumda lekai na sinduna pangthok taram na okpoi thorom aduda Anjali na phongdok khibada mahakpu mahi tamhananaba ngamnanabagi damakta apokpa apokpi anina nunglengoi pek pakhaktana tana nongmagi afang tabak su nomlaga hotnarakhi lamdam asida hojik thokliba irang asina yumda lairik lasu paraga leiba gamjadrabasu Vision Creative School of Science ki oja singna hostel da lehenduna mahaki awat apasing yengsin biduna hotna birakpana mahak position law pangambani school asigi principal na mentally amadi financially support tawiraki oja singna su mahakpu karida soikadage haina sena birakpa amadi Mama Nabi Singh nasu mahakpu larik pau haina masagi fi fawwa so lakide mahaki tungi punsida medical line da sangduna doctor ama oiduna miyam ge seba tawning bagi apamba su Anjali na phongdoraki na citizen da mon di ta ko hi story o da din khana bi ram da di mo sa khana bi ram da di mana position di yaw ngam ni khasa de ba school sigi khana matam da ta ai friends circle je si jam supportive or better kadi like pa matam do ro so an su da bo ro na ki ron du su no ya re ko su bi la ke nang like pa ba mai da hai bi mai am ya chahi asigi council amadi CBSE na lowa class 10 amadi 12 ki examination da position yaurkraba yauna first torkraba Yunako school gi Mahiru Singh ngasi taram okpagi tharam ama Yunako school maitram amadi Yunako college khomanda pangthokre Yunako school maitram amadi Yunako college khomanda pangthokhiba taram okpagi tharam aduda Yunako school gi chairman and Irawanta Yunako school gi DGM and Shamshan Sanalepak press ki chief editor and Hemant Kumar Yunako school maitram ki principal Apurva Sunadar Das amadi Yunako school common ki principal Gitarani na maru oiba thorongi bapu oina saruk yaki handaki examination aduda mai palakraba mahiroi singda lengan piduna puning thawat pakhak natana topper oraklaba mahiroi singda momento amadi selgi mana piduna makhoi puning thawat ki thorom aduga mari lena chairman Irawantana hai mahiroi amana mai pakpa moi ama oiba haibsi academy health amadi discipline asi tangai fadana changi asi yaudaba mahiroi amana mapung phaba mai pak pumi ama oiba ngamloi asigumba mathau tariba kaya asi mahiroi singda piduna mai pak pumi ama ohenanaba Yunako school na honaduna lakli masimakna handaki examination asida chamada chama mai pak ngamlibani haraduna school asina mahiroi singidamak honariba singi matangda wafam kaya su phondoki
Collegiate education da chayat naba lairibasing warosin purapagi mahutta matai ga manau nupiga wari sanaba yade haibugum kok khumnaduna lairakpagi mahina university master tambagi mahiroi singi laitabakum kangba chahi lakadoriba chahi lisingani kunma kuntaruki academic session na oigadore haina desamgi secretary general nongthombam thoithoibana phondokre wafam singasi kwakaitel da leba desamgi head office to pangtokkiba pawgi from amada phondokibani mahak makha tarduna hai manipur lenga ki makha da leiba college singda hangliba tongan ba subject sing gi leifam thokpa oja sing university gi ordinance na piriba niyom gi matung ina leitriba fawbadi oja watliba subject sing gi admission lobo yaroi masigi mayok college ki principal amadi head of department sing na admission process satharak labadi mahiroi sing gi right mahan nanaba sin ba thausil ni haina desam amadi mahiroi kunaina logani larik takpi naba oja lairak tabadagi mahiroi sing na paktak na nataba pambai sinaduna exam thabagi chatnabi ama college sing na haudurakli asiguma fatraba chatnabi asi education minister commissioner amadi director na thohan bani haibada haimanwa thokloi masigi mathakta college ki principal amadi department gi health singna chogatuna mateng pangsili manipur gi higher education chief minister na mapu pandabagum kau thabagum thadokpadagi sahi ama khun kum kangba thoklagani education haibasi kunai amagi yanglen saruni manipuri education system asi fagadhanaba amadi matamgu tunana semgat sagatpa haibasi manipur lenga ki policy oifam thoi mahiroi sing maning hannanaba kan hotnariba asi khudaktagi lepnanaba education minister na megen changadabani kunai asibo mating laina semgat sagatsi haibadi manipur gi education da chief minister na akanbam yeng changba matam oire mapu pandabagum kau thabagum thadok labadi manipur education asi nomu gi kaitharakpa yabagi fiam da lakani haiba apam phondoki asi lenga asi gi afaba mcs natragana is officer amta leikrabra haise masi ekoi paliba lenga honorable chief minister basi wang hangjini masi gumba matong dom yang si sum yokola thamtar gadi nasidagi horkan matam kagi matum dasu thoi daba tahai daba hoi daba thogok mayam ma ekoi mairoi kunai madi lebak mayam sika yemum no ba mayam ma thorkani haise masinda ai gami gi saita ai apil tokjani ai wakum se thamjai National Livestock Mission NMG Bidjang Makhada Joint Director District Veterinary Office Tawal amadi kaksing na sinduna poultry management scientific rearing of pig and livestock insurance haiba hiramda farmers training program ama ngasidagi lamaidong dramatic union hall da pangthokre training aduga mari leinana pangthokpa thoromda waikong jila parishad ki ex member ch Inderjit Singh na athoiba mitunglen district veterinary office thawal di joint director Dr. P Gajendra Singh na thorom mapu waikong gp gi ex pradhan W Brojan Singh amadi lamaidong gp gi ex pradhan nominee y Somojit Singh na akhanaba mitunglen sing oina saruk yakhi thorom mapu gi warol da district veterinary officer thawal amadi kaksing Dr. P Gajendra Singh na hai Bharat Sarkar amadi Manipur Sarkar na laibak asigi mipung kudingmak senthok lambi lehan gadabani haina tongan ba scheme kaya gi khuthang da kanan naba piriba sing asi lawina duna lamnum asigi lawmi sinmi singna lawmina si loinana iramdam asi chinjak tami pan tang daba ama sembada aikoi kudingmak na thodang lawmina si haiki lawmi sinmi singna sasan loibada laichat natraga karigumba amana maram oirga manglagadra haibagi Wani oidre lawmi sing sinmi sing da insurance na piriba khudong saba sing asi mamuta na khanghanduna wakhal nuaina ishagi ithodang pangthoktuna farmer sing bu chawkhat maikai da punana training program asi pangthokpani haiki thorom aduda retired specialist poultry Dr. K.S. Somarendra Singh district veterinary hospital thawal gi veterinary officer Dr. Diana Khatrimayum Sero Veterinary Hospital gi BO Dr. Y Gita Devi amadi kaksing Veterinary Hospital gi BO Dr. S.S. Borjendra Singh na tongan bahiram da resource person oina wangang ki panbai ai training aduda mioi maripurom na saruk yaki lau singu ki lamda
ahongba ama puraknanaba lawmisingna thodang lawbu changi lawmisingbu manaba thakta hinghanduna chahonga hongba state ama ohennanaba aikoi nainaba mathau tai haina horticulture and soil conservation gi director Kaching Tabam Devadatta Sarmana phongdokre wafam singasi lawmi yaipaluk nasinduna World Farmers Day gi thoram ama Manipur Press Club ki Loktak Hall da pangthok khibaga mari leina phongdokhibani thoram aduda horticulture and soil conservation gi director Kaching Tabam Devadatta Sarma loyalo Kanglaifa ki working president Taurangwam Birjit Momagi project officer KS Nimaichan Thangjam Agro Industries Private Limited ki managing director Thangjam Joy Kumar amadi DM College of Arts ki associate professor Thongbam Ibotombina mathang sitna chief guest president amadi guest of honor oina saruk yakhi Devadatta Hai association semduna lawmi singna thengnarba issue sing mari leinaba department da takchinduna mamai chumba changi ngalingai matamdagi hauna lawmi singa loinaduna lakpana makoina thengnariba awaba sing sab chana khangi mapalamgi law singu pathapka Manipur ga yamna khenaba kaya urakhi masida natna state asigi oina resourcing optimize tawba watpa policy matam chana implementation tawdabana lawmi singna ngalingai dagi hauna awaba kaya thengnaduna su laklibani state asigi lawmi singa loinana ground chatuna chap chana paikhatpam thokpa thabak torom sing paikhatuna su lakli state asigi oina law singugi hiramda mayok nariba su issue sing asi amuktangda loishinba oithokloi adubu lawmi singbu manaba thakta hingba ngamnanaba amadi chahonga hongwa state ama oinanaba aikoi naineba changi state asigi agriculture sector da thadarliba senpham asi aduki matik pik I haina lobu yai hake iba lomi platforms masina chokoro no kamai to na agriculture sector sida yamna cleanly transparently work to ngamnaba budget se kaya na le di chahi kya le di our transformation ko ko ngam de dia se masidi akwai chapcha pandam no thumor sanjay kai Tharum aduga mari leinana loyaluk Kanglaipa ki working president Taurangwam Birjit na hai lamdam asige lawmi singbu chawkhat hanba haibasi yamna maru oi lamdam amage yanglen saru oiriba lawmi singna lawriba thodang asi aduki matik chawi lawmi singi thabakta lenga na hena mijeng changduna lamdam asige samilon da hena khudong chana na hotnaba haibasi tawdraba yadraba thodang ama oina lawduna lakli makha tanasu lawmi singi yaipanana ba thabakya paikhatnanaba sem saduna leidi hainasu phongdoki sahi hanjalal Manipur da hojik thokleba irang asida oinam kendagi manung chanba Leimaram Waroi Ching Singkhong da miyambu ngak senanaba leiriba 5/9 GR asi lokthoklega Assam Rifles na oina thajinanaba honnaba yaroi haiduna Leimaram gi akoibada leiba kabu waksing hainobok Leimaram Waroi Ching Kom kera sadu chiru tonganba kul singi kunja singna waroi singda yarek tuna khongjang makhata na changchin khre yamlaba kunja singna waroi singda 5/9 GR chatki darnaba sangduna leke Leimaram waroi sing kunja laichung bam thasnana phongdok kibada Leimaram waroi singda Assam Rifles na thamba suga yaroi Assam Rifles saibasi kanano karino miyamna khangnaraba wafamni maram asina nafu hafuda lehananaba honaklabadi mama mayam thawai phawba thagani haiki namata ngafi senbiragano akoi isana ngakcha senjarage hariba khongpham phire basida akoi sapsana akoi leptana lejari sirasu mafam ase motada dum akoi thawai thajagani samnai phanse akoi chungpam pam jadai ba khongpham ase ngasi phawba hauji phawba akoi leptana leiri haiba wafam ase media gi mafam da koi thamjari khongjang changsin ba aduga mai leinana sadhu chiru women gi chairperson kimnaichung siruna phongdok khibada miyambu ngak selba GR asi mapam asida lairak pachahi ama farakle maram asina makhoi leibana chathok chasin tawbuda
नुंगाइरिबनी मखोई नत्तब अतोप्पा अमा थारकपदा मियामसिंग असि खुदोंग चादब कया मायोकना गदरुनी मरम असिना लेंगाना जियार लौथोकपिगनो हाइकि कोम कैरापकी वुमेन विंग लीडर एलिजाबेथ कोमनसु फोंदोकखिबदा जियार लैबना शांति लैना लैबनी हौजिक लौ सिंगु मतमसु यौसिलकले मरम अदुना लेंगाकना मियामगी अवाबा उबियु हाइकि अमरोमदसु लैमराम वारोई चिंगदा लैबा 5/9 गोरखा रेजिमेंट लौथोकलगा असम राइफल्स थमगनी हाइना लेंगाकना तौरकलिबा थवोंग यानिंगदबा फोंदोक्तुना ओइनाम केंद्रगी मनुंग चनबा लैमराम वारोई चिंग इरेंगबम कैनो अमदी ngaikong khunau toan ba mafam singda wakan pham chathakre irengbam apunba marapa bilupna sinduna irengbam makha maning community hall da chathakiba wakat mifam da charuk yakibi marapa bi amana phonglok kibada thokliba kanglup ki irang asida Assam Rifles da kuki singda michang changbagi mami chauna tai haibasi miyamna munna khangnei फोटो वीडियो के आसुद लेने असम राइफल्स ना तोरबुंग दा कुकी मिलिटेंट्स सिंग ना अटैक तोरपदा येंगदुना लेबा अमदी मैतै सिंगी युम मै थाबा यावना मैतै सिंगी लंथुम हुरान बदा येंगदुना लेबा मियामना खंगनरबा वाफमनि मरम असिना लैमराम वारोई चिंग दा असम राइफल्स थंबा यारोय हाना लेरिबा 5/9 जियर असि लैमराम वारोई चिंग दगी ngaikong kunau phawba routine oina patrolling chatuna chingkhong chingya taba maitai sing ngak senuna lakli maram sina jiar lengdana thambiu haiki amaromda 5/9 jiar lokthok laga Assam Rifles thamlakpa yaroi haina kaino thongthak thongkhada ibudau kaugru community hall da masing yamlaba ima ibel nupi singa saruk yaduna wakar ifam फम खिबगा लोइना खोलाव क्या सुलावखि वगत बेफम अदुदा सरु याखिबे इमा अमन फोंदोरपदा लेंगाकना 5/9 जार लौथोलगा असम राइफल्स महूत सिनगनी हरिबा असि खुंजा अखोइना याबा सुंगमलोय करिगुंबा मियामगे खोलाव असि ताबीदना लेंगाकना ngami haiduna असम राइफल्स थमलकलबदी मदुदा थोलकपा फट्ट खुदिंगमकी डाइट लेंगाकना पुगदबनि हायसु हाइखि अमरोमदा 5/9 जियर लौथोकलगा असम राइफल्स थमलकपा यारोय हाइना ngaikong khunong mera paibegi ima singna tidim lambi changpham khulgi lambi da ujauna thattuna amadi lambi thattuna lambi thingbaga loinana 5/9 jiyer lौथोकलगा air thamba yaroy haina leingakta chakchinduna lambi gi nakalda wakan pham chathakre national security the career oina chatningba adam asigi naha experience singda Arunachal Pradesh da leiba Rashtriya Raksha University da khudong chaba pi haina university asi campus director in charge Avinash Khare na phondokre afam singa si Manipur Press Club ki thangjing hall da pangthokiba pawgempam amada mahakna phondokladuna hai Ministry of Home Affairs ki makada hangduna leiriba university asina police sector cyber security physical education singba line kayada pamjaba naha singi diploma bachelorate amadi master tawbagi khudong chaba adu phanghanba ngamgani amadi police administration cyber security mental and health welfare pamjaba singna Arunachal Pradesh leiba university asida tamduna asigumba khudong chaba kaya asi lawbiu haiki लेबाकी ओइबा फिबम असि यंगलगा निंगसिंग थोक्तबा मतमदगी हौदुना हाना चेंबा कोना लोइबनी सिंगफाफुदा तोंगी हाइदुना सिंगफु निंगथौ कौबा ताइबंग सेंबिबा लेमनी हाइदुना सेंबी लेमा हाइना खंगनैबा नंबोल केंद्रगी मनुंग चनबा इसोक्ता लेबा सिंगफु निंगथौ सेंबी लेमगी चहिगी ओइबा लाई हरावै थरम ngasi नोमखकी ओइना लाइगी सोइपद्रबा थरम खक्तमक तौदुना लाई हरावगी थरम पांथोखरे अयु अगन बदगी हौदुना इसोक खुलगी खुंजा सिंह इसोक्तगी अतोप्पा खुलदा युमनाक सागै होंगदुना लुहोंखिबि निंगोल सिंहना मणिपुरगी मफम क्यादगी लाकपा मियोय क्या लाक्तुना लाई खुरुमनखि लाई हरावगी थरम अदु लाई खक्तगी चथरकपा लाई हक्तगी चथरकपा कायफद्रबा थरम ओइना इसोकी लाइरम तुरेलदगी लाई इकौ खतलबा मतुंगदा लाइबुंगदा अमायबा माइबी पेना साइसकपा अमदी खुंजा सिंहना ममिंगतगी ओइना खुंजाव लेचावननबा जगोय खुटेक तंबा खुनगी फट्ट हाउदी ngathoknanaba saroi khangba
Saren Chanba Amadi, Saren Chak Khang Batoduna, Mamintagi Oina Lai, Harau Batorum, Pangtoki, Mausagum, Jagoi Isay Toduna, Harau Kumai, Pangto Padito Kide. Singpuning to Sembi Lema, Tabaluki President, Huidrom, Brajamona, Pondor Kibada, Lebaki Lurawa Tanpam Asida, Harau Kumai Toba, Nuaitaba Amadi, Tokliba Irang Asida. Kunai gidamak jati gidamak thawai kat kraba athobu singbu ikai khonbo utuna harawi thorom asi lai thorom tamak soidana ba pangthokpani matung tarakpa chahi singdadi maitai gi yek taret ki fijol sing set chaduna singphu ningthau sembi leima harawi thorom asi pangthokani hairi Tasgin Nepal the Military Chupna NSS Unit 1 Amadi 3 Brimangol College Home Bungna Sinduna College Asi hold the Healthy Youth for Healthy India Hyper Team the Pangtokiba Combined NSS Special Camp 2023 Holui Matung in Angasi Lucian Craig Nasi Lucian Bagi Thoram Asida Dr. N. Mirabai Devi VP Administration and Academic Brimangol College Sombung Dr. S. Syam Singh Program Officer NS Unit 1 Brimangol College Sombung Dr. T.H. Bimol Singh District Coordinator NSS Imphal East Manipur Dr. C.S. Ghanajit Cheng VP Brimangol College Sombung Amadi Dr. S. Zokita Devi Program Officer NSS Unit 3 Brimangol College Sombung na Matang Sina Chief Guest President Amadi Guest of Honor Oina Daisa Promki Numit Tare ni Chupna Pangthokiba NSS Camp Asida Sisa Hospital ga Kusam Narga Nupanupi Kuntrana Blood Donation Tawagi Toromsu Pangthoki Loinana Nasi Lotion Bagi Torom Asida Cultural Program Kayasu Utki Nithokawa Numit Paramilitary Forces na Nahahum Hatkiba Amasung Miyoi Kayabuna Sohan Kibabu Yaningda Pongdoktuna Pakistan administered Kashmir Dangasi shutdown Toduna Black Day Oina Miyamna Lautokre Me Drama Thoidagi India Ki Lonaba Autonomous Region Gi Capital Muzaffarabad Tamna Jammu Kashmir Joint Awami Action na Lusingduna Subsidize Yam Panghalu Haina Protest sanction dona lak libani subsidy program kidamak Pakistan Prime Minister Shehbaz Sharif na rupi billion kulum do kai thokpa yakrabani JASC gi chairman Shaukat Nawaz na hai kibada chathariba protest aduna parliamentary forces na hatkrabasing aduge protest ta yakshilagani magna makhata na hai kibada peaceful oina changchiliba protest adubu government na Force in aduna Tingnana Honari, Region Adu Labor Government Office Sing Amadi Educational Institution Punawak Tingnanaba Notice Tokre, Miam the Sanction Liba, Kongjang Adu Enemy Propaganda ni Haina, Pakistan Government Officials Singna, Hairi, Adum Oinamak Pakistan the Tokliba, Crisis Singi Oina, India the blame Torok Padit Laitri. Prime Minister Sharif na haikibda protest tawasi democratic rights ni haibasu lobu paiduna di thawak tawroidabani sanabagi pau All Manipur Football Association Amphana Sinduna Hojau Jatariba 16th Manipur State League 2023-24 ge ngasi artificial turf ground lamlong thongkhong da sanakiba match ani gi ahanba ground da North Eastern Sporting Union Nisuna Nisau Panjal ani amada thoikre match ki ahanu Panjal du Nisagi jersey number 22 Sapam Tonna Match ki minute kuntaro chatpada chankibani maipa krabat team Nesugi Panjal ani duna jersey number 11 Yumnam Monisna match ki minute nifu amadi jersey number 32 Fizam Sanathoina minute jankaitre chatpada chankibani ngasigi ani suba ground na Nambul Mapal Athletics and Cultural Organization Nako amadi Rahi UC RUC Panjal Chanadu draw chatkre Nako ki Panjal Singh adu jersey number 2 Konsam Akasna minute kun jersey number 9 Taken Sangbam Krishna Anandana minute nifumanga amadi jersey number 11 Shekhar Tensubamna minute yankai chatpada chankibani RUC ki Panjal duna jersey number 7 S Johnny Komna match ke minute kuntramathoi Nifu Taret Amadi Upapan Chatpada Chankibani Nakal Amarom the 16th State League 2023-24 Asida Group Anegi Top 2 Oiriba Team Mari Nesu Nisa
AFC amadi LYCC ge manager sing meeting hayang me trama ge nungtil pung ani tabda artificial turf ground lamlong thongkhong da pangthok lagani maram asina team mari asigi manager sing na matam sana laktuna saruk yarna basu amfa gi general secretary gi cherol amana kangalakli apunba sporting association ASA nambol na sinduna Phojing Awang Youth Club PAYC Playground Chathariba third ASA Trophy 2024 6 side Open Men's Football Tournament ki match sing da ASA Nambol Bina Apai BFC Kuraibu Panjal Mari Ahumda Maithiwa Pikre ASA Nambol B ki Panjal Singh adu jersey number 8 Paramjit na match ki minute Tare Taramari Amadi Nifuda Aduga jersey number 11 David na minute kontrapan chatpada chankibani FIBFC Kuragi Panjal Singh Aduna jersey number 10 Jamson na match ki minute kulumdoi jersey number 7 Aurora na minute kunmari amadi jersey number 27 Jos na minute kontratre chatpada chankibani ngasi chanakiba topa match ahumdana 6 friendship na mid zone FC Panjal ani chono da Maithiba Piki 6 friendship ki Panjal ani adu jersey number 22 Jonina match ki minute kuntrani thoi amadi jersey number 66 Kaikuna minute kuntramari chatpada chankibani aroibada maroy pau amuhanna art stream the first tarakraba Satyajit na oza oiba second tarakabri Langlel Januna civil servant amadi science stream the first tarak labi Malem Nganbina Dr. Oiba Pamli Poultry management scientific rearing of pig and livestock insurance Cyber Hiram the training program pangthokre Gorkha Rifles lokthok kiba yaroi haibagi miyam gi khongjang changchinkhre loinana Naha ahum hat ki babu yaningdaba phongdoktuna Pakistan na sasan tawba Kashmir da ngasi miyam na shutdown tawduna protest tawkre ngasi gi damaktadi paudam pijaba matang asir lusinjare mayang tabiru kwai punapu amukka hanna khurumjari